Veterinary and Animal Husbandry Department na Loukhatpham THOKPA Cheksin Thourang sing MANGJOUNANA Loukhatlamlabadi Manipur African swine fever dagi o kaya SIRIBA si THOKLAMDABA yai HAINA MPPFA ge Secretary BIDYASAGAR na PHONGDORAKLI hiram asigi matang danga si Manipur Press Club ta pangthokpa paugi mifam amada wafam asi phongdokladuna Manipur Progressive Pig Farmers Association MPPFA ge Joint Secretary BIDYASAGAR na hai African swine flu ge chaitheng phangliba okloiriba singda laingak na matik chaba compensation pidraba amadi MANGJOUNANA Department na Cheksin Thourang Loukhatragadi mathang chahidadi starasida okloiba ngamloidabagi phibam amada lairakpa yai starasigi chingtam animagta sandorakli ba African swine fever gi laichoda sina pokpa kuidriba yauna mapung marai farba o ke ASEAN khrabani o ke laina laichoda sida mari lainaba department na lokhaliba Cheksin Thourang asi peningai oide nare khanglaba amadi asibo o ki sample lauduna Guwahati da thaduna test tawbada numit 10 gi mathakta changle masina maram oiraga test ki result ngairingai da o kaya paktak nana sirakli African swine fever laichoda si haukiba chahida su ching amadi tampaki mafam singda sandorakpa lairakhrabani Matamadu mari lainaba department na chab chaba thabak lokhat haudabana handak amuk hanna laichorasi sandorakpane laichorasi na maram oiraga hauze ok lising manga rom sikibana ok loiriba singi yamlaba sanfam mangduna awaba polum amapuri bank tagi lupa lakh manga dagi lupa lakh kun manga fawbagi loan lauduna ok loiriba singde hena awaba oiri asigumba pibam asida lengangna ok loiriba singi insurance Sambi dabana kudong saba kaya phangdana leiri starasida laina asigi testing center ama leitriba si athubada thamba mathautai laina laichorasigi test tauhodaba amadi test ki result ngairingaida sikraba ok sing compensation pibagi rule da yaudabana ok loriba yambana lenga ki compensation phangloidabagi pibamda leire Maramaduna ok loiriba singi awaba ubiduna Manipur lenga ki phandagi tongan basanfam kaithoktuna compensation PBO karigumba lengang ok loiriba singda compensation pidabagi mathakta chabchaba Cheksin Thourang Loukhatrabadi mathang chahidadi starasida ok loiba ngamloidabagi pibam da leire haina BIDYASAGAR na makha kogi hataki test hogdaba nataka kogi test auraga report laktimakta sibo ok mayam ama yaure phama mayam ama test aunaba pukhatnaba kogi o manga thuk sibo je pukhatpa phak taba adum oiba adudegi government compensation pini piro khangdaba adudegi ok je sire adum thaktam pukhatpai pasamu tingba putrakpai pasamu tingba tawbi phumbamu tingba sunu lebe pasa tingdra adum pasa mangdo sokpudena ok phumjamba phama mayam ama yaure koi government nahok tabu mayam ama yaure sugum je state government fund degi compensation pibi duna kogi Manipur da muthak ka toroba pigari sector si amana sakhotnaba koi compensation farmer amasung intermediate sing ju koi pibi waina government da koi farmer na apin tawjari kaigum hatak chahi da compensation da farmer da pidraba mathang chahi de koi Manipur uloiba tokpa yabe fium da lere mapalam degi ok karo chahim da karo chama hena koi Manipur da putho lori ok se mapalam di pusalaga chara gati asuk thina koi landmark sida economic asuk thina so leriba economic sida amuka hena koi economic soktarani ok ti chahi khuding chaba henkalakani puthok pudi chahi khuding sum ta thare or masi koi government na asoba mieng ma changhaningi